Manipur thugainaba hotnaiba Kuki Zo MLA taragi mathakta legal action Loukhatpagi mahutta Manipur Legislative Assembly meepham Saruk Yanaba leingak karigidamak Haijagadouribano haina RPI Athawale National Secretary Maheshwar Thounaojam na phongdorakli. Housing Delhi da leiriba Maheshwar Thounaojam na thadorokpa video release amada wafam asi phongdokladuna mahak na hai chahi ama helaklaba irang asi loisinana hotnabagi mahutta political advantage launanaba amana amada hunaduna leiriba asi laibak thibani yelhomi amasung Manipur ya punba saktam ngaknana honabada ruling opposition haina hunabagi thabak asi makhatana chatabigano luchingma pumnamakna kokchungsinaduna maitai mitai furuki SC lista chanana honaba madi center da recommendation thabagi tangai fadaba leire haina so makna makhatana phongdorakli complete resolution ama sigi solution se si tawradi fagani haibase ruling of opposition phaminaraga assembly da sungare koi launaraga hunna constructive oiba mongda hanaraga si tawminara siko si ultimatum piminara siko haibase khanabiyo duna khangdabada praja mayam ama confused pa chamamna ba yauri base si chamamna hanbiganu ama toina punjanmina si akoi gi Manipur imalai bak si kandawya de nusiba ngatani praja nusiba ngatani khangjai khonamina si aduna power party ba mayam leibini ba mayam so amutang akoi gi stand yellow mi singsina phangdriba right phangdriba ST phangbai matang si dasu pulak amata pulaga recommend tong na base sarkar da pulak hamina si sarkar so amutang sigi recommend tong base thabina ba haijari maramdi si phangdaba sina achau maramam oire koi imalai bak si wa ba si da haitare aduna amutang recommend tong biu so haijari aduga imalai bak mapung phanam ta yai phansi amaga koi irei chang atan leminari ba mayam se si hunaraga ngangnaraga tawgadaban puntam natte koi amutang punjalaga akoi constructive oiba mongda akoi gi amutang solution se purok na bo na minasi haiduna mayam da haijari